Lamyanba Irawat ki mapokuman mari lenina ngasi All Manipur United Clubs Organization Amuco na lamdam asigi puwari ga sagonariba ke Krupat Ningtempukri Kuntokhan Bipukri amade Leikai de Leriba Miamgi Maru Oiba Pukri Chamarom Henbada Rau Mirgal Katla Grass Cup amade Silver Cup na chingba Ngamakal Puna Lising Humfutara Rom Tadakre Ngamacha Tada Baduga Mari Lenina Amuco gi President P Nando Luwang na Fogdorakibada Irabot ningsing thoram gamari leinana amuko na ngasi fauba lepa leitena leikai singda lu nana thamnabagi pandamda amoda kai sing sangdokpagi changdamnaba free plastic john ohenba ayinga sagi kalkai tharakli basidagi ngaktoknabagi damak ochar sing thaba chinzak tami pan tangdanabagi pandamda lomi singda thanaba maru marang amade harpi baga loinana makhal makha kayagi isai debate quiz painting competition na chingba pangthoktuna lakli haiki September ki tang kunmanga lisingani kunithoi nimit asida All Manipur United Clubs Organization Amuco na hanadagi hona lup asiga waklon manaduna thabak tongminaduna lakchariba Manipur gi tongan phom singi local club sing amadi district level da leba club sing asiga pullaga akoina Lamyanba Irawat niching thabum am chupna koi thoram mathang pangthoktuna lakhiba adugi saruk amawaina ngasi Manipur lenga ki fishery department ga kucham naraga koi fishery department na ha masa ising humdraung bibi bedagi akoina Manipur gi tongan ba phul singi oi pukhi ranai pukhi nataba phul singi pukhi si pukhi sam gi mathakta akoi nga masa lising humdram si thada jagadabani akoina nga masa thada gadoriba mafam sing asida akoi masi manungda puwari ga sagona mafam sing koi ke Krupat Ningthem pukhi mapal ma kunto hanbigi pukri na chingba tongan mabhom kaya su pukri kaya su yauri masi hairiba Manipur gi tongan ba phul singi pukhi singda akoi nga masa thada bagi thor masi pangthok tingi mamang dagi hona koina haibidi September gi thabum sima September tha ahan ba horpadagi tongan Manipur gi mafam singda akoi gi free medical camp kaya pangthokpa akoi veterinary department ga khusam naraga akoi gi veterinary gi training kam awareness ki program kaya pangthokpa duga akoi lam tu sengbi thabak kaya pangthoktuna lakpa adugi sumatakta akoi plastic lehendaba lamdam mama akoi woina ba akoi no plastic zone woina ba akoi madugi thorang paikutuna akoi lakhi kari gi damaktuna haiba matamda akoi Lamyanba Irawat si ningsing bagal woina na akoi ni hingba matamda akoi ge yam nangna mai leina ba akoi ge tanna thananda ba yadraba problem sing asi kari no haiba madada miyeng thamaga akoi madugumba akoi mioi baga matam punama Hagona do legada potsing maru in environment na singba phana bo khona ba adege akoi gi hakchang masa mu phaba akoi mi woina bo khona ba kari gi damakta masa mu phaba phuna yam gi mi woi woi darkar woi ki bino haigadi akoi gi tungi mirol kanna bo khona matamda akoi hana isai u phaba haujik ngasi gi miron de hingi bai koi si hakchang phana leiba matamda aphaba environment changba aphaba chinjak changba ade akoi be leiba mayam si phanba ma changbani na madu miyeng thamaga akoi adugumba hariba mayam da phana bo khona bani madu mangda akoina chinjak ta mapan tangdana basi amuko na su sahi kya gi mangdagi akoi phana duna lakli adu matam gi wena lomi sing da akoina har piba adagi lomi sing gi award pa chai pi duna lapaga loina aji akoi amuk Manipur da nga sab gi chang yang wanghaga nga gi award pa yam leiba chida khara makhai da su akoi mengkhatpa ngamna bo khona bada akoina fishery department gi mapungona director amadi magi collecting ga koi tana jaraga koi director na yam phaba initiative lobby raga koi smai to dana koi amuko khujam najaraga sigumba Manipur gi tongan ba phul singi tongan lai ba pukri sing phul gi wona tongan lai ba pukri sing adu nga masa thada bagi thorang si koi paket sabani ngasi punna pukri cham gi mathakta nga masa lising humdram thada jagadabani masi matungda koi September tang kunthra phawadi tongan ba recitation program amadi tongan ba akoi cleanliness program lam tu sengba amadi atai makhan makha kaya gi akoi program kya su pangthona ba sem sajari agori bada akoina ngasi gi asigumba tang kunmanga aduma mathang chatrabi saru amona tang kunmanga da pangthok chagadori ba akoi nga macha thada bagi program asida mapung phan biriba thawai hapi ba Department of Fisheries Government of Manipur bu nang khali tan thagachari aduga khare na hajur bada yabi bu damakta director amadi magi stapana mapusu amuko gi mai kai degi thagachari handaki September thasi koi mayam punamangsu hena khangnarabani Lamyanba Irawat ki magi leihidaba
anniversary su leiba aduga magi birth anniversary su mapok numit su taba aduga sigumba tanja sida yamna historic oiba tanja sida Amuco na fisheries department da approach tawrpadagi sigumba initiative se akoi nga macha thadabagi initiative si lokhat khibani amaromda manipur da nga gi puthokpagi chang si akoi gi darkar oribusidagi hena nemna maramora kana mapanda gi nga pusilakpasi lupa crore kaya ama koi chahi kudingi khorsa tawi chading tawi aduna fishery department na hoji khali basi matau karamna akoi si nga da mi pantang da bahibudi self sufficiency si kamaina puthokadagi porak yaur kadagi haibasi yam tatana koina khanjaba koina concern ojaba amani ado manipur di natural resource leiribasing ji fazana tap tawragadi akoi gi darkar oiba chahi da 56000 metric ton si mase koina consume tawba gi consumption gi darkar oibaduni ado koina putu is di 36000 gatani 20000 metric ton gi kana shortfall ama shortage ama leire masi mapandagi purakna bahona matamda purakpanina leptana purakpanina masida lupa crore chahum chamri di sahi gi dum chatle masi suk yang roba paisa si ado kramna kangadagi amadi akoi mipan tang dana nga gi nga thok si lehen gadagi loina na hena phobada putho kan da export tobu yagni habigi potential de koi leitab nate aduna potential sing si export tobu matamda lekai lekai de leiriba community pon acho acho sing si phajana koina sizina bangamba habidi nga macha ma ama marang kaina magi stocking pond scientific oiba mong culture tobu ngamagadi soi soidana manipur gi nga gi watni basi men khatpada acho mateng ma oigani haina akoi khanjai aduna ngasigi asugumba joint venture asida yam akoi gi department na nga macha si leiba loina na hatchery owner sing da leiba hatchery owner sing na su akoi gi beneficiary oina leigraba hatchery owner sing na su makoina gift oina present torokpa masi leiba ki aifanaba Amuco na silaiba sigumba thoksil sida fisheries department na mateng pangsinba punna chatminaba aduda natana ngasai gi hatchery lanai oina leiba hatchery owner sing sina su makoina leiba ki sigumba afaba thaba amada yakshilakna koi joint venture ji koi stakeholder ahum jina puna chatminaba si amna masi amna historic oiba event amani na laujai mathang lakadaba chahi sing da su sidagi hena scale up tawrakanda hena nga macha masing je hena koi thorang tawrakanda manipur gi kano ching pat ching turen ching tamda leriba pat pukri myam sing je si community pond sing sida suksoi soidana lak ta nga macha je thadan abagi koi pandam do mathang sahi da di soidan tagni hai masi myam thamjari Romrigan grass Mrigan katla silver carp kaman ramakan mga akoina IMC haraga IMC sina ne kano oiba katla Romrigan je IMC katla di pulau bi haibado Indian major carp adagi kano pulau bi se kaman carp haisi di exotic ne mamadi kano China Japan kan dagi origin ne moidi